GOC Headquarters 3 Corps ki Lieutenant General IS SAHI amasung IGAR South Major General RAVROOP SINGH na ngarang NUMIDANG WAIRAM Governor ANUSUIYA UIKEY ga UNNADUNA Lamdam Asida Houjik Oiriba Security ki Phivam ki Matang Da Wari Shanakhre General SAHI na unaba aduda Governor ANUSUIYA UIKEY da paudamnaduna hai Indian Army na Lamdam Asida tholakadaba thodok wathok khudingmak thengnanaba amade miyam ngak senaba sem saduna leire Lamdam asida thokiba irang asina maram oiraga lanjenaraklavasingbu kanpada Indian Army na achouba thodang lauduna lakte state asida tangdu leitana leinaba amade pamdaba thodok sing thohandanaba Indian Army na mikup na humsing na sem saduna leiri haina so mahak na makata na paudamke Governor ANUSUIYA UIKEY na so Indian Army na laukhatliba khongthang sing asigi matangda thagatpa phungdokhibaga loinana Lamdam asida tangdu leitaba hanjilhannaba honabada State Administration ki mateng pangnaba khanghankhe panba yabadi ngarang Governor ANUSUIYA UIKEY ga unakiba ase Lieutenant General IS SAHI na GOC Headquarters 3 Corps oina chatpa aroiba khonchokne mahaki tungda lakadaba posting singda mai pakpa oisano haina so Governor ANUSUIYA UIKEY na yaifamanggol bikhe